ꯅꯪꯒꯗꯕ ꯁꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯛꯀꯗꯕ ꯑꯦꯛꯇꯤꯡ ꯑꯁꯤ ꯕꯣꯅꯤꯒꯤꯅꯤ ꯃꯌꯥꯝꯅ ꯃꯥꯟꯕ ꯃꯥꯟꯗꯕ ꯃꯇꯦꯡ ꯇꯥꯕꯤꯌꯨ ꯌꯥꯔꯦ ꯍꯧꯔꯣ ꯅꯪ ꯆꯤꯡꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯪ ꯆꯦꯜꯂꯣ ꯅꯪ ꯆꯥꯝꯋꯥꯔꯛ ꯆꯦꯜꯂꯣ ꯍꯩꯗꯣ ꯑꯃꯨꯟꯕꯗꯣ ꯆꯥꯏꯌꯦ ꯆꯩꯅ ꯊꯤꯜꯂꯒ ꯀꯛ ꯀꯛ ꯊꯤꯜꯂꯒ ꯆꯥꯎ ꯃꯊꯥꯔꯦ ꯃꯔꯤ ꯂꯣ ꯄꯨꯂꯞ ꯊꯨꯗꯤ ꯁꯤ ꯀꯩ ꯀꯥꯟꯅꯔꯁꯦ ꯆꯞ ꯃꯥꯟꯅ ꯃꯥꯡꯃꯤꯟꯅꯔꯦ ꯁꯦ ꯃꯊꯪꯅ ꯌꯥꯒꯤ ꯁꯤꯗꯩ ꯍꯩꯔꯛꯄꯗꯒ ꯐꯔꯦ 이배마 잠깐만 있더라고 폭도움도 부터러워 레이트래 애들이 पैसाने तो कोल सारे पति ने लईगे सिया नमा न पादेगी दिजा की पैसा हां दो हम जब नोन नमा न पादेगी खप मखै पैसा लो होगा दिजा सा नोन दो ए नी बोदी करते नन्ना को ट्रांसफर तो चलो रहा हां ये ट्रांसफर तो चलो रहा नंग मरूम दिल पत्ता में kita ngeliat jauh jadi, transfer tu loh, nang, halal fajar nang food apa, aku tu kap selau rana, ada orang kan makan mana masai, malu.